ꯑꯩꯅ ꯄꯨꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯁꯦꯟ ꯊꯣꯛꯇꯕꯅꯤꯅ ꯃꯤꯅ ꯌꯥꯔꯛꯇꯦꯕ ꯍꯟꯇꯛꯇꯤꯀꯣ ꯃꯥꯃꯥ ꯍꯟꯇꯛꯇꯪ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯃꯥꯃꯥ ꯑꯔꯣꯏꯕꯅꯦ ꯃꯥꯃꯥ ꯃꯥꯃꯥ ꯀꯣ ꯊꯦꯡꯛ ꯌꯨ ꯑꯁ ꯂꯥꯛꯇꯦꯅꯦ ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯇꯥꯊꯧꯅꯤꯕ ꯑꯩ ꯉꯁꯥꯏꯗꯩ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯅꯦ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯋꯥꯗꯨ ꯍꯥꯏꯃꯟꯕꯗꯤ ꯇꯥꯔꯝꯃꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯅ ꯍꯦꯟꯗ꯭ꯔꯁꯨ ꯑꯩꯅ ꯍꯥꯏꯕꯗꯨ ꯅꯪ ꯄꯤꯔꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯄꯨꯔꯛꯑꯕꯣ ꯄꯣꯔꯛꯑꯦ ꯅꯤꯅꯦꯗꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯑꯣꯏꯗꯕ ꯍꯥꯏꯖꯟꯕꯁꯨ ꯍꯩꯅꯗꯦ ꯏꯅꯦꯒꯤ ꯂꯃꯟꯁꯨ ꯇꯣꯟꯕꯅꯤ ꯍꯥꯏꯔꯒ ꯂꯨꯄꯥ ꯂꯥꯛ ꯑꯃꯁꯦ ꯇꯥꯊꯧꯅꯤꯕꯒꯤꯗꯃꯛ ꯄꯣꯔꯛꯑꯕꯅꯤ ꯁꯤ ꯄꯥꯏꯁꯜꯂꯣ ꯀꯩꯒꯤꯅꯣ ꯆꯨꯞꯄꯤꯗꯦ ꯆꯨꯞꯄꯗꯤ ꯊꯨꯅ ꯍꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯅꯤꯡꯉꯤ ꯑꯗꯣ ꯏꯃꯥꯒ ꯑꯩꯒꯗꯤ ꯀꯔꯤꯝ ꯃꯔꯤ ꯂꯩꯅꯗꯦꯀꯣ ꯁꯤꯃꯗꯤ ꯀꯥꯎꯅꯨ ꯑꯩ ꯕꯣꯠ ꯍꯦꯛ ꯎꯠꯄ ꯅꯣꯡꯉꯥꯟꯕꯒ ꯄꯤꯅꯤ ꯅꯨꯄꯤ ꯃꯆꯥ ꯅꯉꯣꯟꯗꯒꯤ ꯁꯦꯟ ꯄꯨꯕꯒꯥꯏꯁꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯤ ꯄꯣꯠꯅꯤ ꯏꯀꯥꯏ ꯌꯥꯗꯅ ꯇꯧꯔꯤꯅꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯗꯣ ꯇꯥꯊꯧꯅꯤꯕ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯌꯥꯔꯦ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯣꯏꯗ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯍꯥꯏꯌꯣ ꯑꯗꯣ ꯀꯔꯝ ꯀꯥꯟꯗꯩ ꯍꯧꯗꯣꯏꯅꯣ ꯅꯪꯅ ꯁꯤ ꯄꯤꯔꯕꯅꯤꯅ ꯊꯨꯅ ꯍꯧꯔꯅꯤꯌꯦ ꯑꯗꯣ ꯅꯪ ꯐꯣꯟ ꯄꯥꯏꯗ꯭ꯔꯥ ꯐꯣꯟ ꯅꯝꯕꯔ ꯑꯃꯨꯛꯇ ꯂꯧꯍꯧꯒꯦꯕ ꯄꯥꯏ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯊꯕꯛꯀꯤ ꯄꯥꯏꯕꯅꯤ ꯑꯩꯁꯨ ꯊꯕꯛ ꯂꯩꯔꯀꯥꯟꯗ ꯇꯧꯔꯛꯀꯦ ꯌꯦꯠꯂꯛꯑꯣꯏꯗ ꯍꯥꯏꯔꯛꯀꯦ 98561 38 ꯇꯔꯥ ꯁꯨꯔꯦ ꯑꯗꯣ ꯑꯩ ꯁꯦ ꯕꯣꯠꯇꯅꯦ ꯍꯦꯛ ꯎꯠꯄ ꯅꯣꯡꯉꯥꯟꯕꯒꯅꯦ ꯑꯩ ꯁꯣꯏ ꯄꯤꯅꯤ ꯀꯣ ꯑꯩ ꯆꯠꯂꯦ ꯑꯩ ꯁꯣꯏ ꯄꯤꯅꯤ ꯀꯣ ꯑꯩ ꯍꯜꯂꯣ ꯑꯁꯤ ꯀꯧꯕꯨ ꯄꯤꯛꯆꯔꯁ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯀꯅꯥ ꯑꯩ ꯑꯥꯔ ꯀꯦ ꯊꯧꯅꯤꯕ ꯗꯥꯏꯔꯦꯛꯇꯔ ꯀꯔꯤ ꯃꯇꯥꯡꯒꯤ ꯀꯦꯃꯦꯔꯥ ꯋꯥꯏꯕꯁꯤꯕꯨ ꯀꯃꯥꯏ ꯇꯧꯒꯦ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯈꯟꯅꯔꯁꯤ ꯐꯅꯤ ꯊꯝꯖꯔꯦ ꯀꯦꯃꯦꯔꯥꯒꯤ ꯑꯃ ꯌꯥꯔꯕ ꯑꯗꯩꯗꯤ ꯃꯣꯏ ꯍꯦꯔꯣꯏꯟ ꯁꯤꯡꯗꯨꯁꯨ ꯄꯥꯎ ꯐꯥꯎꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯅꯦ ꯊꯣꯏ ꯃꯣꯏꯅꯤꯗꯣ ꯍꯥꯏꯕꯤꯔꯕ꯭ꯔꯣ ꯃꯣꯏꯗꯤ ꯌꯥꯔꯅꯤꯌꯦ ꯑꯩ ꯍꯥꯏꯗ꯭ꯔꯤꯌꯦ ꯇꯥꯊꯧꯅꯤꯕ ꯐꯤꯂꯝ ꯅꯝꯕꯁꯨ ꯍꯧꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯅꯪ ꯅꯍꯥꯟꯗꯩ ꯍꯥꯏꯕꯤꯌꯨꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯑꯁ ꯉꯁꯤꯗꯩꯗꯪ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥꯗꯣ ꯏꯁꯩ ꯑꯃꯗꯤ ꯁꯛꯀꯅꯤ ꯍꯥꯏꯕꯅꯤ ꯏꯁꯩꯗꯨꯕꯨꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤꯅꯦ ꯁꯥꯍꯜꯂꯤꯅꯦ ꯌꯥꯔꯦꯅꯦ ꯀꯦꯃꯦꯔꯥ ꯇ꯭ꯔꯣꯂꯤ ꯀꯩꯀꯥ ꯂꯣꯏ ꯍꯥꯏ ꯂꯣꯏꯔꯝꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇꯩ ꯍꯧꯔꯗꯧꯅꯦ ꯑꯗꯨ ꯁꯣꯏꯗꯅꯕ ꯈꯔ ꯍꯥꯏꯕꯤꯔꯣꯀꯣ ꯅꯪꯅ ꯍꯣꯏ ꯇꯥꯊꯧꯅꯤꯕ ꯌꯥꯔꯅꯤꯌꯦ ꯑꯗꯨꯒꯅꯦ ꯃꯣꯏꯗꯣ ꯗꯥꯟꯁꯀꯗꯣ ꯈꯔ ꯇꯧꯔ ꯁꯥꯟꯅꯍꯜꯂꯣꯕꯀꯣ ꯑꯩꯁꯨ ꯍꯦꯔꯣ ꯁꯥꯗꯣꯏꯁꯤꯡꯗꯣ ꯗꯥꯟꯁ ꯇꯝꯕꯤꯕ ꯆꯠꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨꯏ ꯋꯥꯕꯨꯗꯤ ꯃꯣꯏꯗꯤ ꯑꯦꯛꯁꯄꯥꯔꯠ ꯉꯥꯛꯇꯅꯤꯗ ꯑꯗꯨ ꯊꯣꯏ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧꯗꯤ ꯂꯩꯕꯅꯤꯀꯣ ꯀꯩ ꯋꯥꯅꯣ ꯉꯁꯤꯗꯤ ꯍꯥꯏꯔꯣꯏ ꯅꯣꯡꯃ ꯁꯣꯏ ꯍꯥꯏꯒꯦ ꯑꯗꯣ ꯑꯩꯁꯨ ꯀꯩꯅꯣꯝꯃꯗꯤ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯊꯝꯃꯦꯀꯣ Dang
ꯊꯣꯏ ꯑꯦ ꯇꯥꯅꯣꯡꯉꯦꯟ ꯍꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯊꯣꯏꯗꯣꯛ ꯌꯥꯝ ꯊꯤ ꯐꯖꯊꯣꯛꯑꯦ ꯑꯁ ꯀꯩꯕ ꯇꯥꯅꯣꯡꯉꯦꯟ ꯅꯪ ꯌꯥꯝ ꯊꯤ ꯐꯖꯊꯣꯛꯑꯦꯕ ꯍꯦꯔꯥ ꯍꯦꯛꯇ ꯍꯥꯏꯖꯜꯂꯛꯀꯅꯨꯗ ꯇꯨꯝ ꯍꯧꯒꯠꯂꯛꯄꯩ ꯁꯝꯃꯣ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯈꯪꯒꯦꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯌꯦꯡꯉꯨ ꯍꯥꯏꯅꯔꯤꯃꯤꯅꯦ ꯑꯗꯨꯅꯤꯅꯦ ꯐꯖꯕ ꯍꯥꯏꯁꯦ ꯇꯥꯅꯣꯡꯉꯦꯟ ꯅꯪ ꯉꯟꯇꯥꯅ ꯆꯥꯒꯤ ꯃꯍꯨꯠꯇ ꯀꯩ ꯊꯜꯂꯛꯀꯦ ꯑꯁꯨꯛ ꯉꯟꯅ ꯐꯖꯕꯤꯗ ꯐꯖꯩ ꯍꯥꯏꯕꯕꯨ ꯑꯗꯨꯛ ꯂꯥꯟꯅ ꯈꯟꯕꯗꯤ ꯅꯤꯉꯣꯟ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯇꯥꯅꯣꯡꯉꯦꯟ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦꯗ ꯑꯩ ꯆꯠꯂꯒꯦ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯅꯨꯕꯩ ꯆꯠꯂꯨꯏꯔꯣ ꯀꯅꯥꯅꯣ ꯍꯅꯨꯕꯗꯤ ꯑꯁ ꯊꯧ ꯂꯩꯇꯅ ꯊꯧ ꯊꯤꯕꯝ ꯂꯩꯗꯥꯏ ꯀꯔꯤ ꯊꯧꯅꯤꯕ ꯍꯥꯏꯗꯣ ꯉꯥꯟꯖ ꯄꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯩ ꯄꯥꯎ ꯇꯥꯏꯀꯣ ꯑꯣ ꯇꯥꯅꯣꯡꯉꯦꯟꯗꯤ ꯑꯩ ꯃꯔꯝꯗ ꯌꯥꯝ ꯊꯤꯒꯠꯂꯤꯕꯣꯏꯔꯦ ꯑꯩ ꯊꯤꯒꯠꯄ ꯍꯥꯏꯁꯦ ꯀꯩꯅꯣꯝ ꯈꯟ ꯇꯧꯔꯤꯅꯤꯅꯦ ꯌꯥꯔꯦ ꯇꯥꯅꯣꯡꯉꯦꯟ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯁꯨꯒꯝ ꯅꯠꯇꯦ ꯑꯩ ꯆꯠꯂꯦ ꯅꯠꯇꯦ ꯃꯁꯥꯁꯤꯒ ꯑꯩꯉꯣꯟꯗꯒ ꯂꯛꯅꯔꯛꯇꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤꯅ ꯅꯥꯄꯜ ꯇꯧꯔꯒꯅ ꯅꯤꯡꯈꯥꯏꯍꯟꯕ ꯅꯨꯄꯥꯅ ꯅꯥꯄꯜ ꯇꯧꯔꯒꯅ ꯅꯩꯈꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩ ꯋꯥꯈꯜꯅꯤ ꯑꯩꯒꯤ ꯐꯤꯔꯦꯞꯅꯤ ꯑꯣꯖꯥꯁꯨ ꯌꯥꯎꯔꯒ ꯃꯌꯥꯝꯕꯨ ꯑꯩꯅ ꯀꯧꯖꯕꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤ ꯃꯥꯏ ꯄꯥꯛꯄꯔꯣꯝꯗꯗꯤ ꯁꯨꯝ ꯆꯪꯁꯤꯜꯂꯤ 60%ꯗꯤ ꯅꯝꯁꯤꯜꯂꯕꯅꯤ ꯀꯔꯤ ꯂꯩꯔꯒꯦ ꯑꯣꯖꯥ ꯑꯩꯅ ꯏꯖꯈꯤꯕ ꯁ꯭ꯀ꯭ꯔꯤꯞꯇꯣ ꯑꯩ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯟꯗꯅ ꯏꯖꯈꯤꯕꯅꯤ ꯃꯥꯏ ꯄꯥꯛꯑꯣꯏ ꯈꯪꯂꯝꯂꯕꯗꯤ ꯑꯣꯖా ꯑꯩꯁꯨ ꯏꯔꯝꯃꯣꯏ ꯑꯗꯣ ꯏꯔꯝꯗ꯭ꯔꯕꯗꯤ ꯃꯌꯥꯝꯁꯨ ꯐꯤꯂꯝ ꯅꯝꯃꯝꯃꯣꯏ ꯅꯝꯂꯝꯗ꯭ꯔꯕꯗꯤ ꯍꯣꯏ ꯑꯩꯕꯨꯁꯨ ꯈꯪꯕꯤꯔꯝꯃꯣꯏ ꯀꯣ ꯑꯩꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯕ ꯋꯥꯁꯤꯗꯪ ꯍꯪꯉꯛꯑꯗꯤ ꯐꯗꯧ ꯁꯦꯔꯥꯟ ꯀꯦꯔꯥꯟ ꯑꯣꯖꯥꯁꯤꯅ ꯋꯥꯁꯤ ꯌꯥꯝ ꯀꯣꯏꯔꯒ ꯂꯩꯌꯦ ꯆꯨꯝꯅ ꯂꯩꯔꯕ ꯋꯥꯐꯝꯗꯣ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯣꯖꯥ ꯀꯩꯅꯣꯝꯇ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯔꯣꯜ ꯃꯄꯥꯟ ꯆꯠꯂꯒ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯃꯨꯛ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯈꯪꯉꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯁꯤꯅꯦꯃꯥ ꯅꯝꯅꯕ ꯄꯩꯁꯥ ꯐꯥꯎ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯁꯤꯟ ꯁꯥꯡꯗꯣꯛꯅꯕ ꯄꯩꯁꯥ ꯀꯗꯥꯏꯗꯩꯅꯣ ꯍꯥ ꯁꯤꯅꯦꯃꯥ ꯑꯅꯧꯕ ꯌꯥꯎꯕ ꯍꯥꯏꯁꯦ ꯄꯩꯁꯥ ꯂꯣꯏ ꯄꯨꯊꯣꯛꯅꯩ ꯉꯥꯛꯇꯅꯤ ꯅꯪꯕꯨ ꯄꯩꯁꯥ ꯄꯨꯊꯣꯛꯄ꯭ꯔꯣ ꯅꯪꯕꯨ ꯄꯩꯁꯥ ꯄꯨꯊꯣꯛꯍꯟꯕ꯭ꯔꯕ ꯑꯣꯖꯥ ꯌꯥꯕꯅꯤ ꯃꯁꯤ ꯉꯥꯟꯁꯦ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯑꯩ ꯐꯥꯎꯗ ꯔꯣꯜ ꯃꯆꯥ ꯑꯃ ꯀꯨꯝꯕꯗ ꯄꯦꯟꯊꯣꯛꯆꯔꯤꯕꯅꯤ ꯑꯣ ꯑꯗꯨ ꯅꯣꯏ ꯄꯥꯎ ꯐꯥꯎꯅꯣ ꯑꯗꯨ ꯑꯣꯖꯥ ꯁꯦꯟ ꯊꯨꯝꯒ ꯈꯤꯇꯪ ꯀꯣꯝꯕ꯭ꯔꯣ ꯍꯦꯔꯥ ꯀꯔꯤ ꯋꯥꯅꯣꯗ ꯑꯣꯖꯥ ꯌꯨꯝꯗꯗꯤ ꯊꯨꯝ ꯀꯧꯇꯥ ꯑꯃ ꯂꯩꯍꯧꯔꯤ ꯁꯦꯜꯗꯤ ꯃꯅꯥ ꯑꯃ ꯄꯥꯏꯗ꯭ꯔꯦ ꯑꯣꯖꯥ ꯍꯣꯏꯅ ꯔꯥꯏꯇꯔ ꯑꯩꯈꯣꯏꯁꯤ ꯅꯨꯡꯁꯤꯕꯤꯗꯤꯅꯦ ꯑꯣꯖꯥ ꯁꯦꯜ ꯐꯖꯅ ꯄꯤꯕꯤꯕꯁꯨ ꯅꯠꯇꯕ ꯅꯠꯇꯦ ꯍꯦꯛ ꯍꯧꯕꯗꯤ ꯁꯨꯡꯄꯤꯕꯨ ꯄꯤꯗ꯭ꯔꯤꯕꯅꯤꯁꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯦꯜ ꯄꯨꯒꯤ ꯀꯩꯅꯣ ꯑꯣꯖꯥ ꯍꯥꯏꯕꯤꯁꯤꯕꯣ ꯅꯠꯇꯦ ꯁꯨꯇꯤꯡꯁꯨ ꯌꯥꯎꯍꯟꯕꯁꯨ ꯅꯠꯇꯦ ꯑꯩ ꯄꯨꯕꯤꯔꯗꯤ ꯁꯤꯗꯩꯁꯤꯗ ꯋꯥꯀꯣꯏ ꯉꯥꯡꯉꯦꯗꯅ ꯐꯤꯂꯝ ꯅꯝꯕ ꯌꯥꯗꯦꯗꯅ ꯑꯣꯖꯥꯒꯤ ꯋꯥꯉꯥꯡꯗꯨꯗꯤ ꯑꯩ ꯑꯁ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯋꯦ ꯑꯣꯖꯥ ꯑꯩ ꯁꯦꯜ ꯂꯩꯇꯦ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯐꯤꯂꯝꯁꯦ ꯅꯝꯒꯅꯤ ꯕꯣꯠ ꯍꯦꯛ ꯎꯠꯄ ꯅꯣꯉꯥꯟꯕꯗꯕ ꯑꯩ ꯂꯥꯛꯆꯒꯦ ꯁꯨꯇꯤꯡ ꯂꯦꯞꯄꯣꯏꯀꯣ ꯃꯌꯥꯝ ꯍꯌꯦꯡꯗꯒꯤ ꯁꯨꯇꯤꯡ ꯑꯗꯨꯝ ꯍꯧꯅꯤ ꯑꯩꯅ ꯍꯧꯅꯤꯗꯤ ꯍꯧꯅꯤ ꯊꯝꯕꯣ ꯀꯗꯣꯝꯗꯅꯣ ꯌꯥꯝ ꯐꯤꯡꯅ ꯅꯣꯏꯗ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯗ ꯀꯩ ꯂꯩꯔꯦ ꯉꯥꯏꯈꯣꯅꯦ ꯅꯪ ꯉꯔꯥꯡ ꯂꯥꯛꯑꯝꯃꯦꯅ ꯏꯅꯦꯒ ꯃꯥꯝꯃꯒ ꯑꯩꯉꯣꯟꯗ ꯇꯝꯃꯤ ꯑꯩꯗꯤ ꯊꯕꯛ ꯆꯠꯂꯨꯔ ꯍꯜꯂꯛꯄꯗ ꯅꯣꯏ ꯆꯪꯁꯤꯔꯥꯅ ꯇꯧꯏꯅꯦ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗꯅꯦ ꯂꯥꯛꯑꯣꯅꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯍꯣꯏꯕ ꯑꯗꯨꯗꯤ ꯅꯪ ꯁꯨꯡꯂꯥ ꯂꯥꯛꯑꯅꯨ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯑꯐꯕ ꯑꯝꯇ ꯍꯥꯏꯔꯝꯃꯣꯏꯅꯦ ꯅꯨꯡꯁꯤꯇꯅꯤ ꯀꯩꯗꯧꯔꯒꯦ ꯍꯦ ꯂꯩꯇꯥꯎ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯣꯏꯅꯣꯗ ꯊꯥꯎꯒ ꯏꯁꯤꯡꯒꯕꯨ ꯂꯩꯃꯤꯟꯅ ꯌꯥꯕ꯭ꯔꯣ ꯑꯩ ꯂꯥꯛꯀꯅꯤꯗ ꯑꯩꯒꯤ ꯊꯕꯛꯁꯤꯅꯅꯦ ꯉꯟꯇా ꯆꯠꯂ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯗꯨꯅ ꯂꯩꯀꯥꯏꯁꯤ ꯀꯩ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩ ꯀꯩꯝꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯋꯥꯍꯩꯗꯨꯅ ꯄꯦꯟꯖꯔꯦ ꯑꯩꯈꯣꯏ ꯇꯥꯎ ꯍꯣꯏꯗꯤ ꯂꯩꯀꯥꯏꯁꯤꯗ ꯐꯕꯗ ꯊꯕꯛ ꯆꯤꯟꯕꯗ ꯃꯃꯤꯡ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯑꯣꯟꯅ ꯑꯣꯄꯣꯖꯤꯠ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯁꯤꯗꯤ ꯊꯦꯡꯉꯕ꯭ꯔꯣ ꯌꯥꯅꯤꯗ ꯑꯩꯁꯦ ꯃꯤ ꯑꯃ ꯁꯨꯝ ꯉꯥꯏꯔꯝꯒꯗ꯭ꯔꯥꯅ ꯊꯕꯛ ꯆꯠꯇꯣꯏꯔꯣ ꯑꯩ ꯆꯠꯂꯔꯣꯏ ꯏꯇꯥꯎ ꯑꯩ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯒꯦꯅ ꯈꯜꯂꯦ ꯀꯔꯝꯕ ꯄꯨꯟꯁꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯒꯦꯅ ꯈꯜꯂꯦ ꯍꯥ ꯃꯍꯥꯛꯀꯤꯁꯨ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯑꯩꯁꯦ ꯈꯪꯍꯧꯗꯅ ꯃꯥꯒ ꯏꯃꯥ ꯀꯩꯊꯦꯜ ꯊꯦꯡꯅꯕꯅꯦ ꯃꯥꯁꯨ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯂꯩꯔꯝꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯅꯛꯁꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯃꯥ ꯃꯣꯏꯗ ꯑꯩꯅ ꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯍꯟꯗꯛ ꯂꯥꯛꯏꯕ 35ꯁꯤꯗꯅꯤ ꯑꯥꯗ ꯑꯗꯨꯝ ꯍꯣꯡꯉꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯥ ꯑꯩꯈꯣꯏꯝꯗ ꯕꯥꯇꯣꯟ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯇꯧꯔꯔꯣꯏ ꯑꯩꯒꯤꯗꯃꯛ ꯃꯤꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯁꯦ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯧꯗꯦ ꯀꯩꯅꯣ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯑꯍꯟ 4-5ꯒ ꯌꯥꯝ ꯆꯝꯅ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩ ꯅꯣꯡꯃ ꯃꯌꯥꯝꯒꯤ ꯔꯤꯁꯦꯞꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯂꯥꯡꯉꯊꯦꯟꯗ ꯁꯣꯏ ꯁꯤꯟꯖꯔꯒꯦ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯏꯇꯥꯎ ꯂꯥꯡꯉꯊꯦꯟꯗ ꯀꯅꯥꯗ ꯍꯪꯁꯤꯒꯦ
마이티바 아이제 낭도는 마이티비 아바노 바나데 하르가 로번 비동 떨거노 하이지니까 아스 락제이다 뭐이 필름 넘버 호그라바 미렘징도 ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯣꯏ ꯀꯥꯏꯗ ꯄꯩꯁꯥꯅꯣ ꯑꯗꯨꯏꯗꯤ ꯄꯨꯔꯝꯒꯅꯤꯅꯦ ꯁꯦ ꯃꯣꯏ ꯃꯥꯃꯗꯣ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯨꯝꯕ ꯊꯤꯀꯥꯗꯥꯔ ꯃꯆꯥ ꯅꯠꯇꯦꯅꯦ ꯁ꯭ꯄꯦꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯩꯅ ꯏ ꯀꯥꯔꯤꯁꯦ ꯑꯇꯩꯗꯨ ꯅꯠꯇꯦ CIDꯗꯨꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯃꯌꯨꯝꯗ ꯆꯤꯡꯊꯣꯛꯑ ꯅꯦꯠ ꯈꯥꯏꯔꯨꯁꯤꯔꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯆꯥ ꯑꯣꯏꯔꯗꯤ ꯌꯥꯕ ꯃꯣꯏ ꯂꯩꯀꯥꯏꯗꯨꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯌꯥꯝ ꯂꯩꯅꯦ CIDꯁꯨꯅꯦ ꯃꯣꯏ ꯄꯨꯔꯥ ꯑꯣꯏꯈ꯭ꯔꯦ ꯀꯔꯤ 미키티 하시는 거지. 아이는 뭐이 레이뽕 뭐 콩팜바 우드레는 닝가가 뭐이는 나로를 잘라 필름 슈팅 호울레라며 람 넘바 호울레라며 봐. 아씨 티기 락자 그래다. 어디 봐. 아이 거기 뭐이 필름도 블랙 토하나 뭐 하나 더 해야 돼. 아이 뚜미나 블랙 캐셔 얼마 두간 티로네 따나로네. 이따 아두는 벌니네 땅대. 아두는 벌니 까이나. 우시마 사조 호동 먹다 다질로 부대기 원 그래더라. 호동. 그리 누나 아이 경대 아이 꼭 그신가 아이 마판 마람 컨그레시니 아이 혹시 복잡하네 아이고 너희 락가더라 락다도 야스슬러 떠오르네 아씨 에우로 태양강사 ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯍꯌꯦꯡꯗꯒꯤ ꯍꯧꯅꯤꯁꯨ ꯍꯥꯏꯗꯣꯛꯑꯝꯃꯕ ꯃꯥꯃꯗꯒꯤ ꯍꯪꯕꯁꯨ ꯏꯀꯥꯏꯔꯦ ꯀꯅꯥꯗ ꯍꯪꯅꯤ ꯑꯩꯅ ꯂꯩꯇꯕꯅꯤꯅ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯕꯁꯨ ꯌꯥꯅꯤꯡꯗꯧ ꯃꯥꯟꯗꯦ ꯅꯣꯡꯃ ꯑꯩꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯆꯠꯂꯝꯗꯥꯏꯗ 이붕아 영호이 낭 타박수 얌실리 세세세세세 영호이 이마다 영호 우세 세 쿠지세 영호 파자드라 사나기 쿠지샤 낭 빠붕기네 사가이기 아마따 nga이라바 아로이바 쿠돌니 ꯄꯥꯂꯦꯝꯒꯤ ꯑꯦꯗꯚꯥꯏꯁꯇꯣ ꯇꯥꯅꯅꯕ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯩ ꯊꯦꯡꯉꯦ ꯉꯥꯏꯔꯝꯃꯅꯤ ꯉꯁꯤꯁꯦ ꯀꯛꯆꯤꯡꯗ ꯐꯥꯔꯁ ꯁꯣ ꯊꯧꯕꯥꯜꯗ ꯁꯦꯀꯦꯟ ꯁꯣ ꯌꯥꯏꯔꯤꯄꯣꯛꯇ ꯂꯥꯁ ꯁꯣ ꯑꯗꯨꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯣꯏꯔꯥꯡꯗ ꯁꯥꯟꯅꯕꯤꯗ ꯌꯥꯗꯦ ꯒꯤꯔꯤꯒꯤ ꯇꯛꯄꯗꯒꯤ ꯕꯁ ꯃꯅꯨꯡꯗ ꯃꯌꯥꯝꯁꯦ ꯆꯠꯇꯧꯒꯤ ꯂꯣꯏ ꯉꯥꯏꯅ ꯂꯩꯅꯔꯝꯅꯦ ꯁꯤꯡꯖꯃꯩꯒ ꯀꯋꯥꯒ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯗꯣ ꯉꯁꯤ ꯌꯩꯊꯣꯛꯈ꯭ꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯇꯥꯈ꯭ꯔꯦ ꯍꯥꯏꯒꯗꯕꯗꯣ ꯀꯣꯀꯣ ꯍꯥꯏꯌꯣ ꯑꯩ ꯊꯦꯡ nga이코네 낭보 ꯑꯁ 쿠지시기 마부 부살라 오이미 ꯄꯥꯂꯦꯝ ꯍꯦꯛ ꯊꯤꯔꯨꯔꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ 마시기 쿠지세 마세 시비나바 레이터바 마부 레이터바 쿠지세 꼭 남살라가 탐마가 로이래 찌나 옌크라로이 해 옌가로이 거 아이 헤라 마시디 ꯀꯥꯏꯕꯃꯛꯇꯤ ꯅꯨꯡꯉꯥꯏꯇꯦ ꯕꯟꯇꯣꯞ ꯑꯣꯏꯅ ꯊꯝꯃꯒꯦ ꯕꯣꯠꯇ ꯎꯠꯄ ꯅꯨꯡꯉꯥꯟꯕꯒ ꯍꯥꯠꯇꯣꯛꯀꯦ ꯆꯣꯞꯇꯤ ꯆꯣꯞꯂꯔꯣꯏꯗꯅ ꯂꯥꯏ ꯂꯩꯀꯣ ꯎꯗꯕꯩ ꯋꯥꯅꯤꯀꯣ ꯂꯥꯏ ꯂꯩꯀꯣ ꯂꯥꯏ ꯂꯩꯀꯣ ꯂꯥꯏ ꯂꯩ ꯍꯥꯏꯁꯤꯅꯤ 오늘 너들네. 하이, 깨달래. 또, 너 뭐 내려?
ꯍꯧꯒꯠꯂꯣ 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 ꯁꯦ ꯑꯩ ꯇꯨꯝꯗ꯭ꯔꯤꯌꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯝ ꯅꯥꯔꯕ ꯃꯈꯣꯟ ꯊꯣꯡ ꯀꯞꯄꯗꯤ ꯗꯣꯛꯇꯔ ꯆꯠꯁꯤꯔꯥ ꯗꯥꯛꯇꯔꯅ ꯂꯥꯌꯦꯡꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯅꯪ ꯌꯥꯝ ꯈꯟꯖꯜꯂ ꯃꯥꯜꯂꯦ ꯁꯦ ꯏꯇꯥꯎ ꯑꯩ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯨꯝꯂꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯑꯣ ꯑꯩ ꯅꯥꯏꯌꯦ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯄꯥꯏꯔꯛꯀꯅꯨ ꯑꯗꯨꯗꯤ ꯆꯦꯅꯥꯈꯣꯜꯗꯨꯗꯅꯦ ꯅꯁꯥ ꯊꯤꯟꯗꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯛꯆꯥꯡꯗ ꯅꯥꯕꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯥꯕꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯝꯃꯣ ꯑꯩꯒꯤ ꯀꯣꯛꯇꯁꯨ ꯋꯥꯍꯪꯅꯦ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯗ ꯂꯥꯛꯑꯝꯃꯤꯕꯅꯣ ꯍꯥꯏꯕꯁꯦ ꯅꯪꯅ ꯅꯣꯡꯃ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯩꯕꯨ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩ ꯅꯣꯡꯃ ꯃꯌꯥꯝꯒꯤ ꯔꯤꯁꯦꯞꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯂꯥꯡꯉꯊꯦꯟꯗ ꯁꯣꯏ ꯁꯤꯟꯖꯔꯒꯦ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯏꯇꯥꯎ ꯑꯣ ꯑꯩ ꯅꯤꯡꯁꯤꯡꯂꯛꯑꯦ ꯑꯩ ꯁꯦꯜ ꯈꯔ ꯄꯨꯅꯤꯡꯈꯤꯕꯅꯤ ꯅꯪꯉꯣꯟꯗꯒꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯗꯨ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯤꯜꯁꯤꯅ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯑꯁ ꯅꯪ ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯑꯩꯅ ꯆꯠꯂꯤꯗꯣ ꯑꯩꯅ ꯇꯥꯟꯖꯕ ꯁꯦꯟ ꯄꯨꯝꯅꯃꯛ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯒ ꯃꯥ ꯑꯃꯗ ꯄꯨꯂꯞ ꯄꯤꯔꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯔꯝꯃꯗꯤ ꯑꯁ ꯑꯩꯅꯅꯤꯅꯦ ꯏꯇꯥꯎ ꯈꯜꯂꯨꯔꯅꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯨꯡꯐꯝꯅꯦ ꯃꯨꯡꯐꯝ ꯏꯇꯥꯎ ꯑꯌꯥ ꯑꯌꯥ ꯅꯪꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯄꯤꯛꯂꯕ ꯊꯃꯣꯏꯁꯤꯗ ꯁꯤꯈꯤꯕꯅꯤ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯂꯣꯏꯕ ꯅꯥꯏꯗꯅ ꯑꯩ 이마기 굳이 ꯑꯗꯨ ꯋꯥꯈꯜ ꯄꯤꯛꯊꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣ ꯏꯪꯅ ꯇꯞꯅ ꯀꯞꯇꯅ ꯅꯪꯒꯤ ꯊꯃꯣꯏꯗꯅꯦ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯕꯥꯝ ꯇꯥꯜꯂꯣ ꯅꯪꯅ ꯕ꯭ꯂꯦꯛ ꯆꯠꯂꯦ ꯍꯥꯏꯗꯅ ꯂꯩꯔꯛꯂꯤꯕ ꯀꯦꯁꯦꯠꯇꯣ ꯃꯌꯥꯏꯗ ꯂꯦꯞꯂꯨꯔꯕꯅꯤ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯦꯜ ꯋꯥꯏꯕ ꯂꯥꯛꯑꯝꯕꯅꯦ ꯅꯅꯥꯛꯇ ꯍꯥ ꯅꯪꯒꯤ ꯐꯤꯂꯝ ꯑꯩꯒꯤ ꯐꯤꯂꯝꯅꯦ ꯑꯅꯤ ꯑꯅꯤ ꯃꯔꯤ ꯑꯩꯒꯤ ꯃꯪꯂꯥꯟꯅꯦ ꯃꯪꯄꯥꯎꯅꯈꯤꯗ꯭ꯔꯕ ꯆꯠꯈ꯭ꯔꯦ ꯁꯦꯅ ꯁꯦꯅꯅ ꯍꯨꯔꯥꯟꯕ ꯀꯌꯥꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯦ ꯍꯥ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯌꯣ ꯏꯇꯥꯎ ꯑꯗꯨꯛ ꯋꯥꯅ ꯅꯝꯂꯛꯄꯅ ꯐꯤꯂꯝ ꯑꯗꯣ ꯃꯄꯨ ꯃꯥꯅꯗꯤ ꯎꯕꯤꯈꯤ ꯑꯩ ꯃꯥꯏ ꯄꯥꯛꯂꯅꯤ ꯈꯟꯖꯈꯤ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯌꯣꯛꯈꯠꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯊꯥꯡꯅꯤ ꯑꯀꯤꯕ ꯂꯩꯇꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯑꯁꯤꯗ ꯃꯤꯌꯦꯡ ꯇꯥꯕꯤꯅꯕꯒꯤꯗꯃꯛ ꯂꯦꯡꯕꯤꯔꯛꯂꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯉꯁꯤꯒꯤ ꯚꯦꯀꯦꯁꯟ ꯗ꯭ꯔꯣꯞ ꯏꯌꯔ ꯊꯤꯌꯦꯇꯔꯒꯤ ꯍꯣꯜ ꯃꯅꯨꯡ ꯑꯁꯤꯗ ꯚꯣꯠꯇꯣ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯈꯤꯗꯦ ꯆꯟꯗꯕ ꯃꯤꯁꯤꯡꯗꯣ ꯁꯦꯜ ꯆꯪꯖꯔꯕꯁꯨ MFDCꯗ ꯑꯃꯨꯛ ꯀꯥꯞꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯀꯥꯂꯦꯟꯒꯤ ꯇꯥꯡ 18ꯗꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤ ꯅꯣꯛꯈꯤ ꯈꯦꯈꯤ ꯍꯔꯥꯎꯈꯤ ꯑꯗꯨꯕꯨ ꯑꯃꯝꯕ ꯑꯌꯤꯡꯗꯨꯅ ꯂꯣꯏꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯑꯉꯥꯟꯕꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯥꯎꯟꯇꯔ ꯄꯥꯅꯧꯅ ꯍꯥꯏꯕꯕꯨ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ ꯅꯣꯏꯒꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯁꯛ ꯎꯠꯂꯒ ꯌꯥꯔꯦ ꯈꯟꯕ ꯁꯦꯜꯒꯤ ꯊꯕꯛꯄꯨ ꯃꯤꯉꯣꯟꯗ ꯁꯤꯟꯅ ꯌꯥꯕ ꯃꯇꯝ ꯂꯥꯕ ꯍꯧꯖꯤꯛꯄꯨ ꯑꯣꯖꯥ ꯁ꯭ꯇꯦꯖꯀꯤ ꯊꯕꯛꯇꯣ ꯏꯕꯥꯅꯤ ꯌꯥꯎꯗꯗꯤ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯂꯩꯕꯗꯒꯤ ꯆꯪꯗ ꯌꯥꯗ ꯆꯪꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯈꯜꯂꯨꯗꯦ ꯌꯥꯝ ꯂꯨꯇꯤꯅꯕ ꯉꯥꯛꯇꯅꯤ ꯁꯦꯜ ꯈꯔꯗꯤ ꯃꯁꯥ ꯃꯁꯥꯗ ꯍꯥꯞꯆꯤꯟꯈꯤꯕ ꯎꯍꯧꯕꯁꯨ ꯌꯥꯎꯔꯦ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗꯦ ꯑꯣꯖꯥ ꯚꯤꯗꯤꯑꯣꯃꯛ ꯅꯝꯍꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯥꯎꯟꯇꯔ ꯊꯥꯗꯣꯛꯎꯕꯗꯣ ꯌꯥꯝ ꯂꯥꯜꯂꯦ ꯑꯣꯖꯥ ꯍꯧꯖꯤꯛꯇ ꯈꯣꯡꯒꯟ ꯇꯥꯁꯤꯟꯅꯔꯤ ꯁꯤꯕꯨ ꯃꯤꯅ ꯊꯥꯖꯒꯗ ꯋꯥꯔꯕ ꯕꯣꯠ ꯄꯣꯈꯥꯏꯔꯒ ꯂꯨꯄꯥ 59,900 ꯈꯛ ꯇꯥꯕꯁꯤꯕꯣ 6,000 ꯆꯟꯕ ꯃꯐꯝꯗꯨꯗꯕꯨ ꯇꯪꯈꯥꯏ ꯑꯃꯇꯁꯨ ꯇꯥꯔꯝꯃꯣꯕ ꯇꯤꯀꯦꯠꯇꯣ ꯂꯨꯄꯥ 100 ꯄꯤꯔꯤꯁꯦ ꯑꯩꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯕꯣꯠ ꯅꯣꯡꯉꯥꯟꯕꯒ ꯄꯤꯅꯤ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯔꯤꯅꯦꯕ
कनाई पीरगा कनाई खातोई गे बसे सेंसर की लुपा लिसिंग कुथरा हां से पीदो वाली फ्लेक्स की एडवर्टाइज की आईएसटीवी की अमत पीद्रीबा हुजिक के सॉन्ग गिला मिदु उरिद्रा लाइट की सुवाली भी ओजा गेट पानरीब कांगुदुना माई खंगना सानबसिंगदो फ्री फ्री लोई चंगल माने दो ओजा ओजा से फाइन फाव मी थाजलाय जेरोक्स पारगा ओजा असेंग ओरिजिनल नतबा जेरोक्स पारगा संगप मी याम यावर माने दो ओजा इन्वाइटेशन जाम खतन पिखिबा अदुगा मीदी मंगा तर लोय थाजलाय ओजागा खंगनबो ओरंगदरना खोजो करीम हाइद्रे यारे खंगे ताइंद्रे अंत ताइंद्रे नबानी मंगन मनी तोंबा चाव प्रेजेंस काइना पोस्टर दु चाव थारी नोइना इगी केंत खंदबनेबा आर्टिस्ट की क्यू मेंबर की अतई तई की लिसिंग अमा चखरसु फ्री द संगलो यारेबा मी लिसिंग मंगा हेन फ्री द संगनबा करम प्रोड्यूसर ने सिरोइद्रिनोबा अदु सरपुदी नाखै सेना फ्लॉप चत खिउने हेन फैयबा आई सिलम बिचै चाना दो मान्त्र मसीना तौदोरिसिबु ओइदोरिब्रा हाइबा आई हंगोइदा मसी तंजास द मरै मपी जम थोले मसी दिएबा से मता कापखरे कवा कापखरे अदगी कांचीपुर लिलोंग सिमा मी येंगिद्रे अनरोदमा थाजदना मी सुम येंगी नंबोल बिष्णुपुर निंथौखोंग मोइरांग कुंबी थांगददी लेरमी मी सिंदुगा 5% भाव योगदन सुम लोसिंग्रम अस अइना मंगलुरिबा मंगदुगा खल्लुरिबा वखलदुगा नोकद्रा कपकद्रा ई ओजा कक्सिंग थौबालगा मातागा यारिपोगदा ngairene खरा तारिसे अदुदा ngair माने खरा फंगिसे जाउबा अदुसु बहुत तागदबा तंखाई वाले बहुत खतंग हंजमने ने खलिसि चाउबा होल मसा मसा लैरिसिंगसिदि काप्रोइद्रोजा सेंगमाइगी जुवाली काप्रोइदा तल्ले वार ओजा मणिपुर से मणिपुर फिल्म कैसु पाम देखो फिल्म स्टार ने कैन मुक्चरी सोजा फ्लॉप चप फिल्म ने हिट चप फिल्म दे तमाम दे लुजा फिल्म में यावदगी फिल्म स्टार होइग्रेने फ्लॉप हाउ हाइब थोक तो माना कैदरोगे मुखले दुबो इबुगाव अइना नंगबु कप पॉइंट हाइब जगह नंगना कपिने तोरिदो मुन्ना येंगदी नोपय माले खाबा खरने येंगिरिदो अदुदा पेंथो यारे को ओजा कनदि इंग्लिश फिल्म ओइना मसिरो ओजा बुगा तोंबा दंग हाइरोनु को नंग ओजा करी हाइसिग्या तोंबा फिल्म स्टार हाइजरो ओजा इस तोंबा ड्राई हाइरिसको इंग्लिश फिल्म याउदुइनी फ्लॉप हाउ हाइब थोक तब नंगना ओजा अदुदि को मरोन थोक तब छारदिने इंग्लिश हेतजु करीम त काइदि हिंदी फिल्म जाओगे दिने नहान जारपन अदुगने मोने नेलक तबइने याउदे बोन हिंदी दिने या फजना हाइगा जान ngang thok bai te bon यारे तोंबा ड्राई ओए पेले खारे कोंग कोक शहर कान सिदा नंगी कारण मु ओजा मोई बाजार मनुगी होल से बाजार की टैक्स ने तौरजे खितंग हंदरदि फगदबा लुपा लाख अम ताबदे लुपा लिसिंग कुनबु योन फंगदि होइन तौरसी ओजा आई खोइसु ओररोइद ओजा अदुनी ने जावा कोया थोंगी स्टैंडर्ड लेब साब होल दुसु फिक्स त कापा मदि फदौबा मथोंग मनम गंगदे का पिरा का त्रिगा अस क्याम त से नोइनी थोन ngатani नोइनी थोन ngатane बा बोन नुबित नोइनी कदाइ चलेगे बा आइना काउंटर से न ओना आरे आइना कोची थिए नोइ कदाइ लेगे बा नोइ आई हो मचा का देखो वाई वाम त गंगदे होन मचा आई कई का पोय कनाप का पोय किसी कम तो था दो अये पईये में तो खंग दो यूम से या पोते बा जनपम खंग दर मी ने बई से पूरा कने से सिनेमा नमी से नोई ले ने नोई तो देम चाउना ताजे बतम का आई ओजा हाँ अकोई फिल्म दो अकोई फिल्म के दौरे ब्लैक चले ओजा हाँ
ꯑꯁꯦꯡꯕ꯭ꯔꯣ ꯐꯦꯁꯕꯨꯛꯇꯗꯤ ꯅꯍꯥꯟꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯄꯅꯦ ꯑꯩ ꯊꯥꯖꯗꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯏꯅꯍꯧꯔꯦ ꯑꯣꯖꯥ ꯑꯁꯦꯡꯕꯔꯅꯤꯕ ꯃꯥꯅꯦ ꯑꯣꯖꯥ ꯑꯩꯒꯤ ꯀꯣꯛꯁꯦ ꯑꯁ ꯑꯩ ꯂꯣꯏꯔꯦ ꯑꯣꯖꯥ 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 오자 또 알레 또 오자 아치 모이 분 문이라 Hey, nang la party leader ne che. 내가 가노 gari atang ba fa bisane na ko tata para ka amu puno na para amu mosang ini Nang natra ani ni mari ki party channel cha. ai pari si gari pari si gari gi ani mari Akhona wana film puthoi se noi paisa ta na tare ne. Ha. Nang natu. ai na te nongin na ne nongin dai cho to maru kan to ba Ha. oi noi na ne police ta kira case to gira noi ta nu ma to ai noi na ko le khang lo ne ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯐꯨꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯈꯪꯗ꯭ꯔꯦꯗ ꯍꯨꯔꯥꯟꯕꯁꯤꯡꯁꯦ ꯄꯅꯤꯁꯃꯦꯟ ꯐꯪꯗꯕꯅ ꯃꯣꯏꯒꯤ ꯃꯣꯔꯦꯜ ꯌꯥꯝ ꯋꯥꯡꯉꯦ ꯃꯣꯏ ꯃꯣꯔꯦꯜ Wangsan. God phawadi kahalli mabu. Ai mana ngamba ai ngamba ai khangthi. Wayel amakhak ki dabak ai lantheng nari ꯑꯗꯨ ꯌꯥꯝ ꯐꯔꯦ ꯏꯇꯥꯎ adubu ai di war yauroi daba uroi daba kayadasu aina yausille aina usille ꯋꯥꯒꯅꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯀꯥꯀꯨꯝꯅꯦ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯗꯤ ꯑꯩꯒꯤꯁꯨ ꯖꯤꯔꯣꯗꯩ ꯍꯧꯔꯛꯏꯅꯤ ꯃꯣꯏꯒꯤ ꯂꯝꯁꯤꯡꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯐꯥꯝ ꯇꯧꯔꯤꯗꯅ ꯏꯇꯥꯎ ꯄꯣꯛꯂꯨꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯇꯥꯏ haidokningdaba wari singse haidoragane na pukningse nungsire icham samna writer nadi ani mari hana tholakhiban aigi film do chume black se control to hodrabadi multiply tawrakan ꯈꯜꯂꯨꯔꯅꯨ ꯄꯣꯊꯥꯅ ꯇꯧꯔꯣ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯀꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯔꯣꯏ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯥ ꯀꯩꯗꯧꯕꯩ ꯀꯧꯕꯤꯔꯛꯏꯅꯣ ꯀꯧꯕꯤꯔꯛꯀꯅꯨ kauroye soigiba ima palem ain hek no madi no yum chita do chakim soidram palem na ba aibu mirem ne hardi lekai sna aibu kari ne haidu ke car lai bi bro mobile tang lai bi bro ina ku mama pa ki macha sing do ai kala mo do ning bro ꯏꯇꯥꯎ ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩꯈꯣꯏ ꯂꯝꯁꯦ ꯃꯐꯝ ꯈꯨꯗꯤꯡ ꯃꯣꯠꯂꯦ ꯑꯐꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯏꯝꯐꯥꯜ ꯆꯠꯂꯒ ꯗꯣꯛꯇꯔ ꯐꯝ ꯇꯥꯟꯅꯔꯨꯁꯤꯔꯥ ꯏꯇꯥꯎ ꯑꯩꯒꯤꯗꯃꯛ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯎꯠꯀꯅꯨ ꯅꯪꯒꯤ ꯅꯊꯧ ꯀꯥꯏꯅꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯀꯗꯥꯏꯗ ꯑꯩ ꯈꯪꯗꯦ ꯈꯣꯡꯁꯤꯅ ꯊꯥꯡꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯒꯤ ꯂꯝꯕꯤꯅꯤ ꯈꯣꯡꯁꯤꯅ ꯂꯦꯞꯈꯤꯕ ꯃꯐꯝ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯅꯤ
이마가 마무 라이네. 보석봐 쌍지. 이마 좀 냉전비로. 어이 비담도 부터러. 어이. 야래 이비. 이마 시다 밤비요. 이마 어이 자기다 제모. 호에. 이마가 마무가 순간나. 그다이 nganmanoda thambau ibungo ngarang hingdagi chida satsen isiena ngangbadong toiba hai thongni ba nupa manda ba tawnu ne karigino nangna tuyam chontharibo 마마 쏜다버린다. 마마가 이마가 우부두다 터리잖아. 이마 차 탁세. 이마 짜빠비오. 이마 그이더라 깽망들대. 그시 tawde khalline. 이마우시 온톡나 파자크레다. 아이디 까임따수 라이비럭드레도 노이기. 깽 까이데지 이마. 아도 이마. 아코 이따오기슈 한득대 아마 티레세. 아코 맘짱다나. 티라곰시. 마나 야다바. 마나 빰다바. 아마따 아이 망원다 하이르로. 이마. 아이따 싱득 강대. 이따오기 와리도 아이 nga랑다 뭐 강해. 아이디 이따옹을 락바 누미트두수 항만해. 까임따 쿰다바두다 아이 몽원다 포스 tawdabane. 이마디 마tamsigi 미시 오이다바디나 폰주 파르모에. 아이 빠이디. 아이 하이디. 아두부네 탐바오. 마팜자나 이사기다 아이기 이사나 레이람바세. 이마 얌 누아이레. 이마 얌 누아이. chisu police na pau pirak badai khangim ni thambau nangsi khoidi ko thoguram ni ne 이마 아코 이따오세 디프레션 카디 레레. kasi problem nateko sidi mi loi lene ni wakal charang na badagi ne ma apaba doctor ma tanara yengthokchira 이붕어 나 따옥시 이마는 것이 뿌크르게 thambau ai khoina nga sila isha ma lobulai ai chalo ai kadai da nom chalan ai ima ki kujida 아이 강해 하우키바싱도 로이나 까오로이부고 마마기다막다디 마사다기 헨바 아마따 라이테 하이바세 이자나 삿크르바 마뚱다 이마 강해 에르 hai ngoksun na nu ne thongni ba mangki ba loin mangje khrachanu ne o thambau ma gi si depression na ba hoi ma aishu phamgi thabakse hekkombaga aishu laktune changasira lao aina habdi yawgadroge lao se changase lao ba ai thambau changchi lao thambau tong no thambau to dumai tong ai nungai te ba ai chaning de ai chaloe ai lak 라오 라오 라오시 이마가 자시 라오시 라오 thambau 라오 sulak toina 비마 이마 코에 목 잘라게고 ai kadai da nom ai che hongna de ba yum da chalaga ne khainasi 탐바오 이마 코에 목 잘라게고 자 장장 마이가 시 뿜뿜 걸리네 오자. oja 샤샤 가만히 불어. 마마, 마바니 nga이링에다 khara thiengkhre. 마마기 yumda ngata lakchiramne. 마마 chakhiba khan. kaidi aine noi ngairam dawdo isina nganta sa sina ngangbudu da khang lak ngamdadana
ꯅꯣꯏ ꯉꯥꯏꯔꯝꯗ꯭ꯔꯕꯅꯦ ꯅꯣꯏ ꯑꯣꯖꯥꯁꯦ ꯑꯃꯨꯛꯇ ꯃꯐꯤ ꯍꯣꯡꯗꯣꯛꯍꯟꯒꯦ ꯍꯣꯏ ꯏꯃꯥ ꯏꯃꯥ ꯑꯗꯨꯅ ꯆꯥꯒ ꯐꯔꯅꯤ. ꯂꯣꯜꯂꯛꯑꯒꯦꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯅꯣꯏ ꯉꯥꯏꯍꯥꯛ ꯂꯥꯛꯑꯣ ꯅꯪꯁꯨ. ꯐꯝꯃꯨꯀꯣ ꯍꯣꯏ ꯃꯥꯃꯥ ꯑꯁ ꯑꯩꯗꯤ ꯍꯩꯃꯥ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯊꯤꯕ ꯐꯪꯉꯔꯣꯏꯗ꯭ꯔꯅ ꯑꯩꯗꯤ ꯄꯥꯈꯠꯂꯨꯕꯅꯦ ꯑꯩꯗꯤ ꯈꯔ ꯉꯟ ꯆꯠꯄ ꯌꯥꯕꯅꯦ ꯅꯣꯏ ꯉꯥꯏꯔꯤꯉꯩꯗꯅꯦ ꯑꯣꯖꯥꯁꯦ ꯂꯧꯕ ꯅꯪꯗꯕꯅꯦꯕ ꯉꯥꯏꯈꯣꯗ ꯇꯣꯝꯕ ꯑꯁ ꯑꯣꯖꯥꯒꯤ ꯐꯤꯕꯝꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯦ ꯑꯣꯖꯥ ꯍꯧꯈꯤꯕꯁꯤꯡꯗꯨ ꯍꯧꯈ꯭ꯔꯦꯗꯅ ꯁꯤꯗꯩꯗꯤ ꯅꯪ ꯃꯥ ꯑꯃ ꯂꯩꯔꯤ ꯅꯪꯅꯦ ꯑꯕꯨꯡꯆꯥꯏ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯦ ꯍꯥꯏꯕ ꯏꯆꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯌꯦꯡ ꯗꯥꯛꯇꯔꯗꯨ ꯉꯟꯇꯥ ꯆꯠꯁꯤꯀꯣ ꯍꯣꯏ ꯁꯦ ꯀꯔꯤꯝꯇ ꯅꯠꯇꯦ ꯁꯦ ꯅꯪ ꯀꯔꯤꯝꯇ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯍꯛꯆꯥꯡꯗꯣ ꯑꯃꯨꯛꯇꯪ ꯐꯖꯅ ꯆꯦꯛ ꯇꯧꯊꯣꯛꯁꯦꯅ ꯇꯧꯕꯅꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯁꯤꯗꯩꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯝꯅꯤꯀꯣ ꯑꯕꯨꯡꯆꯥꯏ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯦ ꯍꯥꯏꯕ ꯅꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯧꯒꯣꯀꯣ ꯃꯥꯃꯥ ꯑꯣꯖꯥ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨꯁꯦ ꯑꯣꯖꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯦꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯗꯤ ꯑꯣꯖꯥ ꯑꯣꯖꯥ ꯁꯤꯗꯒꯤꯗꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯂꯨꯅꯨꯀꯣ ꯑꯣꯖꯥ ꯑꯣꯖꯥ ꯂꯩꯇꯕꯁꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯣ ꯑꯣꯖꯥ ꯆꯠꯂꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤꯀꯣ ꯑꯣꯖꯥ ꯀꯣ ꯑꯣꯖꯥ ꯇꯥꯊꯧꯅꯦꯕ ꯏꯅꯦ ꯂꯩꯇ꯭ꯔꯣ ꯏꯃꯥꯔꯣ ꯎꯗꯕꯁꯤꯗ ꯍꯪꯕꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯎꯔꯒ ꯃꯊꯟꯗ ꯄꯪꯀꯞꯇ ꯀꯞꯆꯠꯅꯤ ꯑꯗꯨꯁꯨ ꯂꯣꯠꯅ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥ ꯎꯔꯒꯅꯦ ꯄꯪꯏꯗ ꯏꯀꯥꯏꯖꯩ ꯃꯤꯠꯁꯦ ꯆꯥꯟꯅꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯏꯔꯥ ꯂꯩꯔꯕ ꯃꯤ ꯑꯃꯒꯨꯝ ꯏꯊꯟꯗ ꯐꯥꯎꯖꯩ ꯊꯣꯛꯈꯤꯕꯅꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯁꯦ ꯅꯁꯥ ꯀꯟꯈꯠꯅꯕ ꯂꯩꯔꯛꯄꯅꯦ ꯀꯩꯅꯣ ꯅꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯑꯅꯥꯕꯗꯧꯅ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯁ ꯑꯩꯈꯣꯏ ꯃꯥꯃꯅ ꯃꯔꯣꯜ ꯑꯃ ꯕꯨꯡꯆꯥꯏ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯕꯨꯡꯆꯥꯏ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯄꯪꯉꯥꯏꯗ ꯍꯥꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯐꯠꯇ꯭ꯔꯁꯨ ꯑꯩ ꯁꯨꯝ ꯂꯩꯅꯤꯡꯉꯦꯕ ꯕꯨꯡꯆꯥꯗꯤ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯔꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕꯗꯣ ꯍꯣꯏ ꯑꯩ ꯆꯠꯅꯤꯡꯗꯦ ꯑꯩ ꯆꯠꯂꯣꯏꯗ ꯑꯩ ꯆꯥꯎꯈꯠꯄ ꯂꯝꯗ ꯑꯩ ꯂꯩꯅꯤꯡꯗꯦ ꯑꯩ ꯍꯩꯅꯔꯣꯏ ꯊꯃꯣꯏꯗꯨꯛ ꯆꯣꯟꯊꯔꯤ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯊꯣꯛꯑꯣ ꯇꯥꯊꯧꯅꯦꯕ ꯅꯨꯄꯥ ꯊꯣꯛꯑꯣ ꯅꯨꯄꯥ ꯊꯣꯛꯄꯁꯤꯕꯨ ꯀꯗꯥꯏꯕꯨ ꯀꯧꯒꯦ ꯊꯣꯏ ꯍꯥꯏꯌꯨꯅꯦ ꯅꯪ ꯈꯪꯉꯗꯤ ꯇꯥꯊꯧꯅꯦꯕ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯀꯅꯨ ꯉꯁꯤꯗꯤ ꯑꯩ ꯍꯪꯒꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯦꯝꯂꯝꯂꯒ ꯀꯔꯤꯒꯤ ꯃꯤꯆꯦꯜ ꯑꯣꯏꯔꯤꯅꯣ ꯄꯨꯔꯅꯤꯃꯥꯒ ꯊꯥꯖꯒꯁꯨ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯀꯣꯟꯅ ꯎꯅꯔꯣꯅ ꯊꯦꯝꯂꯒ ꯊꯅꯝꯂꯕꯅꯤ ꯃꯈꯣꯏꯕꯨꯁꯨ ꯇꯥꯊꯧꯅꯤꯕꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯝꯂꯒ ꯃꯤꯆꯦꯜ ꯑꯣꯏꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯕꯨ ꯃꯤꯅ ꯍꯥꯏꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯣꯏꯅ ꯌꯥꯗꯦ ꯇꯥꯊꯧꯅꯤꯕꯒꯤ ꯐꯤꯜꯝ ꯅꯠꯇꯗꯤ ꯌꯥꯎꯔꯣꯏ ꯑꯩꯕꯨ ꯐꯤꯂꯝ ꯅꯝꯈꯤꯒꯗ꯭ꯔꯥ ꯊꯣꯏ ꯑꯩ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯣꯏꯗꯅ ꯁꯤꯡꯉꯛꯀꯅꯤꯀꯣ ꯑꯩ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯇꯥꯊꯧꯅꯤꯕ ꯌꯥꯔꯣꯏ ꯑꯩ ꯏꯃꯥꯒꯤ ꯁꯅꯥꯕ ꯅꯥꯟ ꯊꯝꯈꯤꯕꯗꯣ ꯑꯩ ꯍꯟꯇꯣꯛꯇ꯭ꯔꯤ ꯏꯃꯥꯅ ꯑꯩꯕꯨ ꯊꯦꯝꯖꯤꯜꯂꯒꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯦꯟꯅ ꯊꯣꯏ ꯏꯃꯥꯒ ꯑꯩꯒ ꯈꯟꯅꯔꯤꯉꯩꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯁꯤꯅ ꯑꯣꯏꯔꯣꯏꯗ꯭ꯔꯗꯤ ꯇꯥꯊꯧꯅꯤꯕ ꯑꯩ ꯈꯪꯗꯦ ꯇꯥꯊꯧꯅꯤꯕ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯣ ꯇꯥꯊꯧꯅꯤꯕ ꯁꯦ ꯅꯪꯁꯨ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯀꯣꯛꯀꯤ ꯒꯨꯂꯤ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯁꯦ ꯆꯥꯒꯦꯔꯣ ꯆꯥꯎ ꯁꯦ ꯇꯥꯊꯧꯅꯤꯕ ꯃꯤꯠꯁꯤꯗꯤ ꯌꯦꯡꯅꯕ ꯄꯥꯟꯕꯅꯤ ꯅꯥꯇꯣꯟꯁꯤꯅ ꯃꯅꯝ ꯅꯝꯅꯕ ꯅꯥꯀꯣꯡꯁꯤꯅ ꯇꯥꯅꯅꯕ ꯍꯦ ꯑꯄꯪꯕꯤ ꯃꯤꯠꯄꯨ ꯃꯔꯣꯟ ꯊꯣꯛꯄ꯭ꯔꯣ ꯃꯥꯅꯦ ꯑꯩ ꯑꯄꯪꯕꯤꯅꯤ
ꯅꯪꯅ ꯋꯥ ꯑꯃ ꯍꯥꯏꯅꯦ ꯍꯥꯏꯔꯒ ꯍꯥꯏꯈꯤꯗꯕꯗꯣ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯩꯕꯨ ꯍꯥꯏꯈꯤꯕ꯭ꯔꯅꯦ ꯀꯥꯎꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯉꯥꯅ ꯋꯥ ꯉꯥꯡꯅꯤꯡꯂꯒ ꯏꯁꯤꯡꯅ ꯄꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯁꯦ ꯉꯥꯎꯔꯕꯤꯅꯤ ꯏꯁꯥꯒꯤ ꯑꯋꯥꯕꯅ ꯍꯦꯟꯅ ꯋꯥꯏ ꯍꯥꯏꯕꯗꯣ 이fam도 독러래 하루에 대면 미꿉시다 아이 항닝리가 시디 thôi ấy nên mình mang anh đi mang một sự đó ấy sẽ ngầu bên này cho nên nè mình là cái âm phụ đấy trộn sự đó công chỉ lên 시디 파키니 맘반 동기야 나바디 히닥 떠오르가 파키니 망키부 셀디 소이단 한절라까니 혼나라가 아두고 미호이보다 뭐 한절락트리세 망키부 이자투네 thôi nâng cái đầu này nâng cái xe đó ấy xin ngạc cái hay xin anh muốn đâu vào đâu đi rồi nâng như thế bộ ta thông đi ba nâng xe không được căng mình đi sambal yau na sar pilai rang di angau ba sal ne khai hai bodo ipam da thok lare cái gì nó nâng na hay như thế bộ mà yết xe ngộ ai kem ta ai namito yam thinki benki kiu do so thaurak pagi oi bana yam sangki angangai su lohong ba thani na makhoi su pudna chatkide nine na su hanna phone tore thinge ai duna lammi da tanongi laki mana tin bi gai duna ibu temki ai su pang taki mage gari da kakaki adubo ai numito yumda lakide ai se adawni ba napang adi ai se mane ai pagwine ai duda ai na ta thawni ba bunung sirakiba ai na ta thawni ba buning singakiba ai cái đâu hay bano ai đi nung sinaba yum pan bagi wakal thado khrabani ata wakal che lupcharu busu aran boy rame ithanda hobelep che bangam dri ai di ta thori ba adu nati ai dine nangi sel su soidana singani toli dudi nangi sel wahi ko tingi ai sel pui hai dana ai na ko dong chau se lo nati ai di tamoi da publi ba wahi khar ji phong dong cha bane pare adudi as ai nang yum palur na thoi ai su palaroi thoi ai ga awanu ngai tana dun hingminas nang am gatra ta thawni ba lemina ba khaktana nungsina banati ba ichalake
ꯂꯩꯕꯅꯦ ꯑꯉꯥꯡꯒ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯗꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯩꯁꯨ ꯍꯥꯏꯒꯗꯕ ꯋꯥ ꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯑꯉꯥꯡ ꯌꯥꯝ ꯂꯩꯔꯦ ꯑꯩ ꯃꯇꯝꯗꯣ ꯍꯥꯏꯔꯛꯑꯒꯦꯀꯣ ꯅꯪ ꯌꯨꯝ ꯄꯥꯜꯂꯨꯔꯅꯨ ꯊꯣꯛꯑꯦ ꯑꯩꯁꯨ ꯄꯥꯜꯂꯔꯣꯏ ꯊꯣꯛꯑꯦ ꯅꯪ ꯂꯥꯛꯑꯣ ꯑꯣꯖꯥ ꯑꯣꯖꯥ ꯃꯊꯪꯒꯤ ꯑꯣꯖꯥꯒꯤ ꯐꯤꯂꯝꯗꯗꯤ ꯔꯣꯜ ꯃꯆꯥ ꯑꯃꯇꯪ ꯈꯤꯇꯪ ꯁꯥꯡꯅ ꯄꯤꯕꯤꯌꯨꯀꯣ ꯑꯣꯖꯥ ꯀꯩ ꯑꯩ ꯅꯪꯕꯨ ꯌꯥꯎꯍꯜꯂꯗꯨꯗꯤ ꯍꯦꯔꯣ ꯐꯥꯎ ꯁꯥꯍꯜꯂꯗꯨꯗꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯣꯖꯥ ꯑꯣꯖꯥ ꯅꯣꯛꯅꯕꯅ ꯅꯣꯛꯅꯤꯡꯗꯦ ꯑꯩꯗꯤ ꯅꯣꯛꯅꯤꯡꯗꯦ ꯅꯣꯛꯑꯣ ꯑꯣꯖꯥ ꯅꯣꯛꯅꯤꯡꯗꯁꯨ ꯑꯣꯖꯥ ꯉꯁꯤꯗꯤ ꯅꯣꯛꯑꯣ ꯑꯣꯖꯥ ꯇꯤꯀꯤꯇꯤ ꯍꯣꯜꯂꯁꯨ ꯅꯣꯛꯅꯤꯡꯗꯦ ꯑꯩ ꯅꯣꯛꯅꯤꯡꯗꯦ ꯑꯩ ꯁꯨꯡꯅꯣꯛ ꯅꯣꯛꯅꯤꯡꯗꯦ ꯌꯥꯏꯐꯕ ꯅꯪꯗꯤ ꯌꯥꯝ ꯐꯖ ꯊꯣꯛꯑꯝꯃꯤꯅ ꯍꯣꯏ ꯇꯥꯃꯣ ꯑꯣꯖꯥ ꯅꯪꯒꯤꯗꯨꯗꯤꯅꯦ ꯅꯣꯛꯅꯤꯡꯉꯤ ꯅꯪꯅ ꯍꯩꯅꯕꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗꯕꯗꯣ ꯐꯥꯒꯤ ꯍꯥꯏꯁꯤꯗꯤꯅꯦ ꯑꯁꯦꯡꯕꯅꯤ ꯑꯆꯨꯝꯕꯅꯤ ꯅꯪ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯧꯀꯣ ꯅꯪꯅ ꯌꯥꯝꯅ ꯐꯥꯎꯈ꯭ꯔꯕꯁꯨ ꯑꯩꯒ ꯊꯦꯡꯅꯕ ꯀꯥꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯧꯀꯣ ꯑꯣꯖꯥ ꯃꯊꯪ ꯐꯤꯂꯝ ꯅꯝꯕꯗꯗꯤ ꯁꯥꯏꯠ ꯔꯣꯜꯗ ꯊꯝꯕꯤꯔꯅꯨꯀꯣ ꯑꯣꯖꯥ ꯑꯩꯕꯨ ꯍꯦꯔꯣ ꯀꯨꯝꯍꯟꯕꯤꯌꯨꯀꯣ ꯑꯣꯖꯥ ꯁꯣꯏꯕꯤꯅꯨꯀꯣ ꯑꯣꯖꯥ ꯁꯣꯏꯔꯅꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯐꯤꯂꯝ ꯅꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯈ꯭ꯔꯦ ꯅꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯅꯣꯏ ꯑꯇꯣꯞꯄ ꯑꯐꯕ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯊꯤꯔꯨꯔꯣ ꯑꯩꯗꯤ ꯃꯥꯏ ꯊꯤꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯣꯖꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯕ ꯂꯥꯛꯄꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯌꯦ ꯉꯁꯤꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏꯁꯦ ꯑꯅꯤꯅꯤ ꯃꯔꯤꯗꯒꯤ ꯃꯤꯌꯥꯝꯅ ꯈꯪꯕꯤꯔꯕꯅꯤ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯆꯥꯡ ꯈꯠꯅꯕ ꯄꯨꯔꯛꯄꯅꯤ ꯅꯠꯇꯅ ꯂꯧꯁꯟꯕꯤꯌꯨꯀꯣ ꯑꯣꯖꯥ ꯑꯣꯖꯥ ꯃꯤꯔꯥꯏꯕꯤꯒꯅꯨ ꯈꯣꯏ ꯑꯣꯖꯥꯕꯨ ꯐꯤꯂꯝ ꯅꯝꯍꯟꯈꯤꯅꯤꯌꯦ ꯑꯩꯈꯣꯏꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨꯀꯣ ꯑꯣꯖꯥ ꯑꯩꯕꯨ ꯐꯤꯂꯝ ꯅꯝꯈꯣꯕ ꯀꯔꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯣ ꯑꯩꯁꯨ ꯀꯞꯄꯣꯏ ꯑꯩꯁꯨ ꯀꯞꯄꯣꯏ ꯑꯩ ꯀꯞꯇꯤꯌꯦ ꯑꯩꯁꯨ ꯀꯞꯄꯣꯏ ꯑꯩ ꯀꯞꯇꯤꯌꯦ I